Manipuri Puariga Tanadhanaba Yadana Laklaba, Manipuri Poni bu Yokhat Pangamnaba, Lengakna School Singda, Sagolgi Tongan Tuanba, Masana Singbu subject oina happy Nabamadi, Manipuri Tongan Tuanba Mafamda, Chahi Chupa Sagol Tauba, Tamfam Sing, Hangdok Pinaba, Harricon, Chingkai Hunba, Polo Club Amadi, Sagol Toba Pamchaba, Nauri Basanaroi Singi Mama Passing na Lengaki Pukning Chingsilakli, Harricon Amadi Chingkai Hunba, Polo Club na Sinduna, Sanaroi Chamaga Kun Henbana Saruk Yaduna, Imphalis District, Porompata Leba, Modern College Ground, the Pangtopa Sagol Toba Tambagi Training Course, Saruk Yakiba Sing Amadi Organizer Singa, Impact News, Akanaba Unabagi Paudam Ama. Hauzik miyam na uriba sagon thoba gedum ba sakta masi Imphal East ki Porompata leiba Modern College ki ground da aduma training aduda phajana ningthina hai singlaba lamda masigi adumba sagon thoba mioi kayana sagon thobagi mami aduni kugi ngasi khunai asina sagol gi oiba matho series da amadi sagol asida puning chak tamna maram oira kanda masi nahongna na amuk hanna miyam da masi bo khoi ningsing halaga aikoi gi loina duna lakleba sagol asa masi aikoi gi muthak lebsi karam na kan sige amadi aikoi gi leiriba khunai asina masi bu karam na yukhat ke je habigi pandam da masi gi aikoi gi thorom masi pangthok samani Quite maru in a quite punging the filter zebadi, quite hapta kang zebung, hidden lady singse. Se garmena, quite some mina angang singsi, how pangang singsina, tamzaning matam sida, quite a sea modern college, the quite wider taurinidana. Sinatabada, kang zebung sida, ayaba bibiraga, tungi, horriba angang singsina, sagol se, tamhaning ba, hibadi, a quite pipe hacking tong masama susing se, bishop being a dagi, tang the ta, the sagon the loitam bidana. Aduna mama pa, quite a filter zeboko. A quite culture, a makan kat paise, a youth sing to get quite a maroy but hold down in Aduna culture should come cut boy not plus a noble experience than you in colleague sing that the Magi profession nam we hope suit how tardy or Pasiatanago. Sagon Jaqua Kamina Loina Doino, Aduga Kamina Mazi handle Togi, Idiakogi, Fort Pada sing Naqua, the Mogi, Laden skill mamse, according to sea lady new generation sings the Aquaji, Tashanaga Yana get later Robineva. Adubung assist Mina Quagi training the PB Ramatung, the Aqua Sagonji, the Yam attachment and a pung by that. Ina mangjar padi chahi adum 10 age adai dagi mangwa haujar pane ba sagon thawagi pamjawase 58 tawang adu akhoi na ngasi tawriba pandamasi Manipur government gi makhada akhoi gi syllabus ta haptuna school singda class ama oina na hap khraga targadi akhoi na ngasi sidarakli ba sagon gi masing handarakli ba hagon nungsiba amadi sagol loiningba singna hena masing tholak pa targadi Senabiba masing yamna tholakpa amadi sanaroi masing hena tholakpa targadi sagolgi sibagi sang handaraga akhoi mutki gadoraba Manipurgi poni je kalawbada yamna chawba mating logani Asum bas Manipurgi Puariga Tana Tanava Yadana Maitagi Masa Kudimakta Loina Dunlak Lava Quite Sagon Togi Sumba Mahayasi Mipum Kudimakta Hena Lehenbaga Loinana Poni Sibu Kanabagamakta Manipur Langaki Maikadaki Quiga Sumba Sagon Toba Tampamasi Sahichupa Tamnabidamakta Tuan Pamka Sangapuga Loinana Hosi Koi Poni Tamnabidamakta Langana Tuan Pamka the Sankali High Pumpsing Asisu Quisia the Natraga Sinda Samkatpagi Mota, Tabagoina, Laukatpaga, Eroinana, Chumlaba, Akogi, Manipurgi, Nahakayana, Sagon Togo, Amiba, Skun Koleski, Selabasta, Sagon Togedum, Baton, happening Bagi, Waponga, Akogi, Tamaiba Sida, Lengana, Tabagoina, on top of Gedum, Matangai, Padavasing Lady, Impact News, Ramam, Johangaluna, and the Pogam Zari by Sai Lamusuk.